Central leadersinggi thawong pendabadagi Councillor Bimol Chal Bjp Dei Tokchare Central leadersinggi thawong yaningdaba phongdoktuna Bjp dagi mass resignation tawba tangai fadre Bimol Chal Manipur tholiba chahi ani helaba irang asigi waroshin puraknaba honabada Bjp gi Central leadersingna lawriba thawdang asibu pendaba phongdokladuna Kakching Khunau Municipal Council Ward number 7 gi Councillor oiriba Angom Bimol Chal Bjp Dei Tokchare Hiramasiga Mari Lainana Kakching Khunau da Laiba Bimol Chalgi Mayumda Pangthokpa Paumisinga Unaba Amada Bimol Chalna Makha Tarduna Kuki narco terrorising na chatharakliba chahi ani helaba irang asina lamdam asigi chamjaraba mioi kayagi punsi loikre kaya amana ngasi fawba miyamga mimanaba ngamdana leiri aduga mioi lising kaya na masagi mayuma kaymaina tumna thadok pibadagi lanjena duna leiri Asumna khulai matik chana paiba kuki singna chatharakliba lana sibu Bjp gi luchingba singna ngasi fawba thamoi sengna waroisin purakna bahotnadri madugi mahuta lan asibu ngaihak leiraga foreign gi khut yawi amuk hai amukna narco terrorist singnani hai aduga amukna kanglup masel gi lani amuk hairaga miyambu apangba siduna leiri maruoina lan asibu numit 15 gi manungda loishingani haina lauramba Union Home Minister Amit Shah dagi hauraga leiriba Bjp gi luchingba singna Manipur miyambu mi ama oina udabagi mami tari maruoina India gi Prime Minister Narendra Modi su Manipur gi chahi ani helaba lan asida nongma fawba state asida laktuna awaba taraba miyambu unaduna lan asibu loishinna bahonadri amadi Manipur gi leiriba miyamgi mihut amadi CSO kayana Prime Minister ga unaduna state asigi wathok asigi matangda wari sanana bahotnabada ngasi fawba matam pidri asumna Bjp gi Central leadersing asina lamdam asigi miyambu thawoi usitaba amadi miyamgi awaba masak khangbidaba matau asibu yaningdaba phongdokpa oina ngasidagi mahak Bjp dagi toknaba firep asi lawrakpani Loinana state asida hojik leiriba Bjp gi luchingba amadi thawmi pumnamakna su Central leadersing gi thawong asibu yaningdaba phongdokpa oina Bjp dagi mass resignation tawbagi tangai fadaba leire maram asina Manipur gi oiraliba phibam asida Bjp gi thawmi singna su ima laibaktagi party na hena lumna lawbagi thaba asi toklasi haiki Manipur da numit kharani asida kan mamong na nong churagani report Meteorological Department Imphal Center ki report matungina numit kharani asida Manipur gi mafam singda yamna kanba amadi mayai oiba changda nong churaba yai hairi Report asigi matungina none Jiribam Senapati da ngasi akan mamong da nong chugani aduga Ukhrul district tadi mayai oibadagi yamna kan mamong da nong chugani masigi da makta orange alert lauthokre hairi Report asigi matung ina lakliba numit kharani asidasu Bharat ki awang nongchup amadi nongpok ki saruksingda akan mamong da nong chugani hairi Mizoramda Nupi ani Yaona Meeoi 5 crore taraga manthoi gi drug kona na fare Mizoramda Assam Rifle amadi Law Enforcing Agency ki kangbu na lupa crore 11.53 gi mamal oigadaba drug kona na Meeoi 5 fare farabasing adugi manungda ani di nupi ni hairi makhata na topa mafam ani da thiba humbagi thabak cha thaba matamda AR kangbu na lupa lakh 81 gi mamal oigadaba mapandagi pusilakpa Churup Singh fare hairi Loinana Mizoram gi Champhai district drug lalonba khara chathok chasin tawre haiba paw phongbadagi AR amasung Law Enforcing Agency gi kangmuna thi humbagi thabak cha thabada lupa lakh 18 gi maman oigadaba number 4 ga konana Meeoi ahum amasu fare hairi Kangleipa Punba Kholau ke update gi Tokchare ke 23 June 2025 landslide lambi tatpadagi kuki gi gari mayam panduna leire Kangleipa Punba Kholau ke update gi Tokchare ke Burma manungda KNLA ga Myanmar military ga khuthongna bada KNLA gi maikai dagi safagadaba mafam singda nupi angang yauna lanjena khre Ichauda amangata nangkraba yum ani nauna saduna khusinna khre Susindro na Forest Department gi mathakta PIL thangat kadauri Disaster and Management na compensation pifam thokte umang kan mangamdaba torban thonaba leibak PU ha yakhidaba Forest Department gi compensation tangani MLA Susindro handak thokibe chawda mangata nangkraba khurai kendra gi manungda leiba yum ani kendra sigi MLA sangthem Susindro na saba loishinduna masa da khusin nakre Forest Department na matam chana chingi mafam singda lokhotpam thokpa thabak sing lokhattabadagi ichaw nangduna amangata thokpani loinana ichaw thingnaba leibak Lohan Kidaba Forest Department ki mathakta PIL thangatlagani haina MLA Susindro na phongdokre wafam mase handak thokibe ising ichawda amangata thohan khibe yum singi manungda ka hena soksimbe yum nipan khangatuna nauna saragani haikibagi matungina ahanba phase ki oina saba horaba yum taruki manungda mapung fana loiraba yum ani yumbu singda khusinabagi thoramda mathaki wafam asi Susindro na phongdokhibani mangna makha taraduna hai ising ichaw nangkhiba khurai kendragi oina disaster management gi maikai dagi compensation pifam thokte chingi umang kan bangamdaba amadi torban thonaba leibak PU yakhidaba Forest Department dagi compensation tangani ichaw nangadabadagi matam chana thinghausi hairabadi Forest Department na lam acre ama gidigi leibak sing piduna torrent torban lemhau
ꯁꯦꯝꯍꯧꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ꯫ ꯋꯥꯐꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯒꯚꯔꯅꯔ ꯖꯣꯏꯀꯨꯃꯥꯔ ꯕꯥꯂꯥꯒ ꯎꯅꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯍꯧꯗ꯭ꯔꯕꯗꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯎ ꯃꯥꯌꯣꯛꯅꯕ ꯌꯥꯏ ꯍꯥꯏꯅ ꯈꯪꯍꯟꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯒꯚꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯅꯣꯡꯒꯤ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯟꯕꯗ ꯊꯤꯟꯊꯍꯜꯂꯦ, ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯍꯧꯗꯕ ꯌꯨꯝꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯔꯛꯄ ꯑꯃꯗꯤ ꯅꯣꯡ ꯈꯔ ꯆꯨꯕꯒ ꯏꯁꯤꯡ ꯀꯥ ꯍꯦꯟꯅ ꯊꯨꯝꯖꯤꯟꯗꯨꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯑꯁꯤ ꯊꯣꯛꯇꯅꯕ ꯃꯇꯝ ꯆꯥꯅ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯇꯕꯒꯤꯅꯤ꯫ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯐ꯭ꯂꯗ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯐꯪꯕ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯆꯥꯅ ꯇꯨꯔꯦꯜ ꯃꯄꯥꯟꯁꯤꯡ ꯃꯦꯜꯍꯧꯗ꯭ꯔꯒꯗꯤ ꯅꯣꯡ ꯀꯟꯅ ꯇꯥꯔꯛꯄꯗ ꯏꯆꯥꯎ ꯑꯃꯨꯛ ꯊꯣꯛꯂꯛꯄ, ꯇꯨꯔꯦꯜꯁꯤꯡ ꯀꯥꯏꯕꯒꯤ ꯐꯤꯚꯝꯗ ꯂꯩ꯫ ꯃꯇꯝ ꯆꯥꯅ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯆꯤꯡꯗ ꯎ ꯋꯥ ꯌꯥꯟꯊꯠꯄ, ꯄꯣꯄꯤ ꯊꯥꯖꯤꯟꯕꯅꯆꯤꯡꯕꯅ ꯀꯌꯥ ꯇꯧꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕꯅ ꯉꯁꯤꯗꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯦ ꯑꯃꯗꯤ ꯑꯋꯥꯕ ꯅꯪꯂꯤꯕꯁꯤꯡꯒꯤ ꯑꯣꯏꯅ ꯗꯤꯖꯥꯁꯇꯔ ꯑꯦꯟꯗ ꯃꯦꯅꯦꯖꯃꯦꯟꯠꯅ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯐꯝ ꯊꯣꯛꯇꯦ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯏꯁꯤꯡ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯌꯨꯝꯁꯤꯡꯒꯤ ꯄꯣꯠꯆꯩ ꯆꯦꯟꯊꯈ꯭ꯔꯕ, ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯕꯁꯤꯡꯒꯤ ꯑꯣꯏꯅ ꯀꯥꯡꯊꯣꯜ ꯑꯃꯃꯝ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯑꯦꯝꯑꯦꯜꯑꯦꯅ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯥꯛꯈꯨꯝꯒꯤ ꯑꯥꯏꯇꯦꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯔꯛꯈꯤꯕꯒ ꯂꯩ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯝꯑꯦꯜꯑꯦꯅ ꯁꯥꯈꯤꯕ ꯌꯨꯝ ꯑꯗꯨ ꯁꯤꯟꯅꯕ ꯑꯗꯨꯗ ꯌꯨꯝꯕꯨ ꯀꯣꯟꯖꯦꯡꯕꯝ ꯁꯅꯥꯅꯨꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯗ ꯑꯁꯨꯛ ꯋꯥꯅ ꯂꯩꯅꯔꯤꯉꯩ ꯆꯩꯔꯛꯇ ꯑꯦꯝꯑꯦꯜꯑꯦꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯌꯨꯝ ꯑꯃꯃꯝ ꯁꯥꯕꯤꯔꯒ ꯈꯨꯠꯁꯤꯟꯅꯕ ꯑꯁꯤꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯗꯤ ꯑꯦꯝꯑꯦꯜꯑꯦꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯏꯐꯕꯇ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯃꯪꯒꯣꯜꯁꯨ ꯄꯤꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯝ ꯈꯨꯠꯁꯤꯟꯅꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯨꯜ ꯉꯥꯛꯄ, ꯂꯩꯔꯣꯟ ꯆꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯦꯝꯑꯦꯜꯑꯦꯅ ꯍꯥꯏ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯈꯨꯜ ꯉꯥꯛꯄ ꯑꯃ ꯂꯩꯈꯤꯗꯕ ꯑꯗꯨ ꯉꯁꯤ ꯃꯁꯥ ꯂꯧꯔꯒ ꯐꯨꯝꯒꯅꯤ ꯍꯥꯏꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯥꯛ ꯑꯗꯨ ꯈꯨꯜ ꯉꯥꯛꯄ ꯅꯠꯇꯦ, ꯐꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯣꯊꯣꯔꯤꯇꯤ ꯅꯠꯇꯕꯅ ꯑꯣꯊꯣꯔꯤꯇꯤ ꯁꯥꯕ ꯑꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯨꯔꯥꯏ ꯑꯦꯁꯤꯒꯤꯗꯤ ꯃꯐꯝ ꯑꯃ ꯄꯤꯔꯒ ꯂꯥꯟꯗ ꯂꯩꯈꯤꯗꯕꯁꯤꯡꯒꯤ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯍꯛꯆꯥꯡ ꯂꯧꯔꯨꯕ ꯃꯤꯑꯣꯏꯕ ꯑꯗꯨꯒꯤ ꯂꯩꯔꯣꯏ ꯆꯟꯒꯗꯕ ꯑꯗꯨ ꯑꯌꯥꯕ ꯄꯤꯔꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯊꯤꯡꯕꯤꯒꯅꯨ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫